ꯑꯍꯥꯟꯕꯃꯛꯇꯗ News Live ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯉꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ-ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ. ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19ꯒꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯌꯦꯛꯅꯕ ꯀꯜꯂꯤ, ꯅꯊꯛ ꯊꯣꯡꯕ ꯑꯉꯝ ꯑꯊꯧꯁꯤꯡꯗꯒꯤ ꯑꯀꯤꯕ ꯐꯪꯏ. ꯑꯐꯥ ꯑꯄꯨꯟꯅꯒꯅꯤ, ꯊꯕꯛ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ. ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯕ, ꯄꯥꯡꯒꯜ ꯍꯟꯊꯕ, ꯁꯣꯟꯊꯕ, ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ, ꯍꯤꯔꯝ ꯀꯌꯥꯗ ꯑꯌꯦꯠꯄꯅ ꯍꯦꯟꯕ, ꯃꯤꯒ ꯃꯣꯠ ꯆꯥꯅꯗꯕ ꯊꯣꯛꯀꯜꯂꯤ. ꯇꯞꯊꯕꯤꯌꯨ. ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯁꯪꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯊꯥꯖꯗꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ. ꯂꯟ ꯊꯨꯝ ꯐꯪꯕ, ꯀꯥꯟꯅꯕ ꯄꯣꯠ ꯆꯩ ꯐꯪꯕ, ꯃꯤꯡꯆꯠ ꯐꯪꯕ, ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯟꯅꯕ ꯑꯣꯏ. ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ, ꯑꯁꯪꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯇꯨꯝꯐꯛ ꯇꯨꯝꯐꯥꯏ ꯆꯜꯂꯝꯕ ꯀꯣꯛꯇꯨꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯀꯅꯤ. ꯁꯦꯟ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤ. ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏ. ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯂꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯄꯛꯅꯩ. ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡꯁꯨ ꯄꯛꯅꯩ, ꯆꯤꯡꯈꯩꯁꯨ ꯄꯛꯅꯩ. ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯑꯣꯏ. ꯑꯔꯟ ꯑꯔꯥꯛ ꯈꯣꯡꯆꯠ ꯅꯪꯒꯜꯂꯤ. ꯉꯥꯛꯄꯤꯒꯅꯤ. ꯑꯔꯥꯞꯄꯗ ꯆꯠꯄꯗ ꯈꯣꯡꯆꯠꯇ ꯑꯋꯥꯕ ꯅꯪꯒꯜꯂꯤ. ꯑꯋꯥ ꯑꯅꯥ, ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯀꯜꯂꯤ. ꯆꯦꯛꯁꯤꯟꯅ ꯂꯩꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ. ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ. ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ. ꯈꯨꯗꯣꯡꯊꯤꯕꯗꯒꯤꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ. ꯊꯋꯥꯏꯇꯃꯛ ꯋꯥꯕ, ꯇꯧꯔꯨꯕ ꯁꯨꯔꯨ ꯅꯣꯝꯂꯨꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯏꯔꯩ ꯍꯦꯛ ꯂꯩꯇꯕ, ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯅꯨꯃꯤꯠꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯅꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯅꯤ. ꯁꯦꯟ ꯐꯪꯒꯅꯤ. ꯐꯤꯔꯣꯜ ꯂꯩꯇꯦꯡꯒꯤ ꯄꯣꯠꯆꯩ ꯐꯪꯒꯅꯤ. ꯀꯥꯟꯅꯕꯇ ꯑꯣꯏꯒꯅꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏ. ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯕꯤꯁꯤꯛ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯕꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯂꯟ ꯊꯨꯝ ꯃꯌꯦꯡ తాꯏ. ꯃꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯌꯦꯡ ꯇꯥꯏ. ꯏꯊꯛꯇ ꯃꯤꯅ ꯋꯥ ꯉꯥꯡꯅꯤꯡꯉꯤ. ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ. ꯃꯔꯝ ꯀꯌꯥꯅ ꯊꯕꯛ ꯈꯨꯗꯤꯡꯗ ꯄꯟꯊꯍꯟꯒꯗꯧꯔꯤ. ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ.ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯑꯐꯕ ꯅꯨꯃꯤꯠ ꯂꯥꯛꯂꯦ. ꯀꯥꯟꯅꯕ ꯐꯪꯒꯅꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ. ꯑꯐ ꯐꯤꯔꯣꯜ ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯁꯤꯖꯤꯟꯅꯕ, ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯐꯪꯕ ꯄꯤꯔꯤ. ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ. ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯑꯅꯥ ꯂꯣꯏꯕ, ꯂꯟ ꯍꯦꯟꯅ ꯆꯠꯄ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯏ. ꯁꯨꯡꯐꯝ ꯂꯨꯐꯝ ꯈꯪꯗꯕ, ꯀꯥꯟꯅꯕꯗ ꯀꯣꯏꯆꯠ ꯆꯠꯄ ꯑꯣꯏ. ꯄꯛꯅꯕ ꯃꯆꯨꯅ ꯋꯣꯛꯊꯥꯡꯅꯕ, ꯂꯩꯈꯣꯝ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤ ꯉꯥꯛꯄꯤꯒꯅꯤ. ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ. ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯂꯥꯛꯏ. ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯅ ꯊꯕꯛ ꯄꯥꯡꯊꯣꯛꯏ. ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯅ ꯆꯥꯟꯅꯕ ꯎꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯪꯏ. ꯄꯛꯅꯕ ꯃꯆꯨꯅ ꯄꯥꯔꯞ ꯇꯧꯕ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯃꯤꯟꯅ ꯔꯥꯁꯤ.ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ. ꯑꯆꯧ ꯑꯁꯥꯡ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯆꯥꯟꯒꯅꯤ. ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯀꯥꯟꯅꯕꯇ ꯑꯣꯏꯒꯅꯤ. ꯃꯔꯨ ꯑꯣꯏꯕ ꯑꯔꯨꯕ ꯊꯕꯛꯁꯤꯡ ꯆꯪꯁꯤꯟꯕꯤꯍꯧꯔꯣ. ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ. ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯛꯅꯩ. ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ
ꯂꯨꯃꯥꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯒꯅꯤ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 9 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯃꯥꯏꯀꯩꯅꯆꯤꯡꯕ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯤꯌꯥꯝꯕꯨ ꯑꯔꯣꯏꯕꯗ MM ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ